PAODAM miyeng tabiri basingbo ahan magtada binita naram noksa bagaloy na kurumjari. Hauzik PAODAM asigi maroy pau pijari. Swasta hi seva campaign sarama oina lebak asigi mafam kayada cleanliness drive sa thakre. Manipur ki Chief Minister Sillu haiba wafam handoktriba makai Youth of Manipur ga amohana wari shanaroi haina CAP NPD Minister El Susindro na phongdokre. Hizam Hemanjit amasung Hizam Lintoingambi mihat yaningdabagi mafam kayada leptana wakat khongjang sangsilli. Loinana Telangana Prime Minister Narendra Modi na lupa crore lising traum de sangwa hen bagi project kaya urep uyung tamkre. Mapungoy Paulo Birase Prime Minister Narendra Modi na hayang October tang ani Gandhi Jayanti numit ki mangoy na ngasi October tang amada laibak sin batungna ek tarik ek ghanta ek sat campaign chathanaba miyamda pauzen khibagi saramo oina ngasi laibak sin batungna cleanliness drive chathakre. Thoramasi Gandhi Zigi Clean India Vision gi makada Swachh Bharat Abhiyan gi saro amani ngasigi cleanliness drive asida lebak asigi political leader kaya na saruk yari. Union Home Minister Amit Shah na Swachhta hi seva campaign gi makada Ahmedabad ta pangthokpa Shramdan for Cleanliness program da saruk yakhi. Union Minister Piyush Goyal amasung Lok Sabha Speaker Om Birla su Rajasthan gi Kota da pangthokpa Swachhta hi seva campaign da saruk yakhi. Haukiba September tara mangadagi horaga October ani phauba lebak sin batungna chatharakpa Swachhta hi seva campaign saramo ina ngasi Thoubal district su 1 hour Shramdan for Swachhta gi thoram district asigi municipal council na konba amasung gram panchayat na konba mafamsingda paksanna pangthokre. Ayuk pung tara dagi horaga tara mathoi phauba pung amagi lam tu set sengbagi thoram Thoubal district deputy commissioner Ahanthem Subhas na lusingduna DC complex da pangthokki. Lam tu sit sengbagi thoramasi PICD Thoubal division na sinduna department asi campus ta pangthoki loinana department asi executive officer A Barun na lusingduna uzara su thaki. Thoramasi gi saramo oina district asi tongan pham ahumda leiba relief camp ki angang singi oiba layekpagi athoi hen tanakhi. Ngasigi district asda pangthokpa Swachhta hi seva campaign thoramasiga mari lena deputy commissioner Thoubal Ahanthem Subhas na hai mamang thagi tara manga dagi horaga chatharakhiba thoramasigi saramo oina ngasi October tang ama asida district asigi mafam kudimakta lam tu sit sengbagi thoramasi pangthokpani haiki. Prime Minister Narendra Modi ki Swachhta hi seva mission gi matungina Khwairamban Kaithal manungda sitpa sengba lakiba Imphal Municipal Corporation gi team Lukmai Seluk ki ima singna PM gi photo yauba poster segairaga halankre. Hiramasigi matangda Lukmai Seluk ki secretary Asem Nirmala na hai matam amada Prime Minister gi man ki baat miyamna pamna tanarambani thokli beirang asigi manung oiramdrabadi PM gi lunan bi thabak asi sagolamgadabani adubu hauzik thokli beirang asida waroisin puraktuna tangdu leitaba phibam hanjalaknaba honadana PM Narendra Modi na wa amata ngangdana leiri lana sida icha mayam masiraga mahakna wa ngangdan leiriba asini madugi mahut Kaithal manungda sitpa sengba thabak tawsinariba asi yaningde maramasna PM gi miyeng makhada Imphal Municipal Corporation sitpa sengba lakliba si yaroi haina halankibani Manipur gi wathok loisindriba makai PM gi wafam mata taroi haiki chap chana lo mana atopa mayam na project mayam thadariba kauriba mayam kanaba mayam do Manipur gi kaibai damakta di mana nachung jibodo aikoina Manipur aikoina su mabu yade haibodo adune aikoina ngasi ulebase yade mage swachhata mission kathene tawande loina bakhalan gamne akoi masi kandem da we mana masi changjala ise sugya yade aduna akoi gi wangang leba goi akoi gi Manipur akoi kanre ba goi akoi maitai mayam gi damakta mana khanre ba goi Manipur se amuk khana ka helaroi Manipur gi wathok se losan je bogoi di akoi Prime Minister gi wafam mamata Prime Minister gi thabak thawam ta koi saruk yaba ngamoi
Swachh Bharat Mission gi makhada chatliba sahi asigi September gi tang 15 dagi 2 October phawba pangthokadaba Swasthya hi Seva Garbage Free India gi thoramga mari lena Jiribam da leiba 87 Battalion CRPF Jiribam na sinduna Jiribam gi Babupara da leiba Jiribam Railway Station da amot akai sengdopagi thoram pangthokre Ngasigi Tharamatuda Jiribam Deputy Commissioner Krishna Kumar, CRPF ki CEO Tapan Kumar, Jiribam Municipality Council JMC ki Executive Officer Moirangthem Surjit Singha, PICD Jiribam ki Executive Engineer Ajin Thamai, Railway ki staff sing, Civil Organization Singsu Saruk Yaki. Ngasigi Thoranga Marilena Jiribam ki DC Krishna Kumar na hai. Ngasi India amadi Manipur ki tongan-tongan maphamda Garbage Free India oinabagi pandamda maphamda amot akai sengbagi tharam pangthoknabagum Jiribam dasu Jiribam district da leiriba 87 Battalion CRPF JMC PICD SIG amadi tongan-tongan ba CSO singna maphamda luna nana thamnabagi tharam kaya sathari loyana Jiribam Railway Station da 87 Battalion CRPF na sinduna amot akai sengdopagi tharamasi pangthokjabani haina Pongdoki Nasigi Tharamaduda Saruk Yaramba CRPF ki CEO Tapan Kumar na hai Bharat Pumbagi oina Swasthya hi Seva Tharam Pangthoknaba siga marilena 87 Battalion CRPF Jiribam na su Jiribam Railway Station da ayuki pung 10 dagi 13 phawba pung amagi oiba amot akai sengbagi tharam pangthokli Jiribam da leiriba school college sing amadi district asigi mafam sing da su praja sing tholakuna Swasthya hi Seva Garbage Free India ki tharamasi mapung phana pangthokani Nakal Amaromda Jiribam Municipal Council na 1 tarik 1 ghanta pangthokhi district asigi Deputy Commissioner Krishna Kumar IS Caretaker Councillor Singh SIG Singh Lanai Club Youth Volunteer Singh su saruk yakhi Manipur ki Chief Minister Sillu Hari Wapamasi Manipur da PR laknaba baton tawbani maramasina Youth of Manipur ki Chief Minister Sillu Hari Wapamasi handoktriba makai Youth of Manipur YOM ga amuhana wari sharoi haina CAP NPD Minister Leisangthem Susendro na phongdokre Youth of Manipur na Manipurda tangdu leitaba phibam hanjilhalaklu haina taliba dimanasi kangluk anigi marakta oibada matang kuina sangani amadi third party amana middleman oiraga santi hanjilakpa ngamgadoribani masi khangna India government na middleman oiraga santi hanjilaknaba peace committee semnaba honari Delhi da Chief Minister laktuna wari shasi hairiba sida Chief Minister lahanabagi thodang MLA Minister singna lawba ngamde masidi mahaki apamba wakhaloni adubu Political party ki thidana lenga asigi MLA Minister chatuna wari sharau phawada CM lagde haiduna waration purakpa ngamkhide Youth of Manipur ki CM Sillo hariba dimanasi CM bu support toriba MLA Minister singda kari poklangani haiba khangdabra asumna tawragadi ekhoi masel gi marakta ongkhatnaba lakani Manipur ki youth sing gi khongjang support tawi adubo Delhi da leiriba Youth of Manipur gi members sing aduna maram chada wafang kaya phangdoliba sina makoi budi support tawba ngamloi Delhi da leiriba MLA Minister singna Youth of Manipur gi members singda support tawde haina social media da hairiba si aranba wafang ngangtani MLA Minister singna haiba wapa amata members sing aduna tab leite asumna Youth oiringaidagi oidaba wa hairaga sum chathakragadi tungda afaba amata oiroi Manipur ki integrity kaidanaba amadi separate administration laktanaba honabada mahaki maikaidagi su support tauri maramasna tholiba thodosing asi pressure da chatpana tabida munna khantaraga wang anghaningi Delhi da MLA Minister sing tumduna lei hairibasi yamna unparliamentary oiba wafamni MLA Minister sing frida mata leiba nate masa gi level da mi unari haiki Peace restore Pomatamda, Paholaki Hagadi, middleman Amalaga, Kanri Banakan and Nimaxiga, Waris Hanabam the Kaleva, until unless Aduna Tagadi, peace like Piaroev. I don't know Waris Hananabugi part 2, Hojik, Government of Indiana, middleman Moibiraga, Ahoy, both sides animals, Waris Hananabana, Government of Indiana, Tauri, Peace Committee, same Nabagi, Moirum the MLA Kamiauni, Ahorum the MLA Kamiauni, Adagin Nagagi MLA Nakayana. Akoi middleman oidoino haina koisu tawdobdi nate tawribane honorable chief minister ki follower ne leiba ai isa haibatare adagi atei su mayam leiri adu mayam sinduna kari khalamgadagi haibadugi wakhalon do moi hoida
पोक्तबरा हाइबसिंदा मधु ओइगदि अखोय दुम सोइना अखोय मसेन गी मरक्ता उखनबा लाकने हाइबदि होजिके हाइबा यूरोप मणिपुर दिल्ली दे लेइबा कांगुसे सिगा वारी सानबा नत्रगना एनी एक्स वाई जेड अमगी चीफ मिनिस्टर सिल्लु हाइबा वाफमसे मसी हंतोक्त्रिगै आई मोइगा मतुंग वारी सानबदा यावजरोय हौजिक थोलिबा वाथो असगी वारसन पुरगनबा होनरिबा मणिपुरगी नहासिंगी अपुनबा मा ओइरिबा यूथ ऑफ मणिपुर बु मोइथेम तौरुबा मणिपुर लेंगा की फिबम लुसिलकदौरी यूथ ऑफ मणिपुरगा मणिपुरगी लेजिस्लेटिव मेंबर मिहुसिंगा ngarang दिल्ली दा चथकिबा अरोइबा मिफमदा यानबा पुरकपा ngamkhidre makha taba khongjang miyamga tanaraga sangsinaba honagani hairi ngarang ase youth of manipur na lauthokibagi matungina lamdam ase mihusinga aroiba phire ama launanabagi matangda delhi da kaukibani मिफम अदुदा थोलिबा इरांग असगी वारोइसिन पुरकनबा पुंग मरी मंगा संगना खनाबदा मणिपुर की सीएम याउदबना मरम ओइरगा यूथ ऑफ मणिपुर ना तालिबा दाबी सिंग अदु यानबगी वारेप अदु लौबंगम खिदबनी हाइरी पांथोकिबे मिफम अदुगी मतुंगदा यूथ ऑफ मणिपुर की लुसिंगबा अमना पाउमिसिंगदा फोंदोरपगी मतुंगिना सेप्टेम्बर 13 दा यूथ ऑफ मणिपुर की मिहुत चामगा हौजिक थोलिबा इरांग असगी वारोइसिन पुरकनबा मणिपुर की चीफ मिनिस्टर गा वारी सानकिबगी मतुंगिना एमएलए कुलुमदोय दिल्ली दा थादुना वारोइसिन पुरकनबा होनगनी हाइना थाजबा पिरखी चटखिबा एमएलए सिंग अदुना करिगुंबा पॉजिटिव वाइबा थबा अमता पाइखटपा ngamlaktabadagi makoida amohana takchinaba यूथ ऑफ मणिपुर की म्यूजिक सेप्टेम्बर कुलुमदोयदा दिल्ली दा चटखी सेप्टेम्बर 13 दा मियांगी म्यूजिक उनरबा तुंगदा वाथो असगी वारोइसिन पुरकनबा लमदम असगी लेंगा की लुसिंगबा चीफ मिनिस्टर याउद्रबदी ngamloi फोंदोरकपदगी लैरिबा ऑल पॉलिटिकल पार्टी की मिहुत अमदी सरकार सेमलिबा म्यूजिक सु याउना चीफ मिनिस्टर दिल्ली दा लाकपिनबा फोंदोखिबनी मसेगी मतुंगदा सेप्टेम्बर 19 दा अनिसुबोइना म्यूजिक उनरबा तुंगदा म्यूजिक चीफ मिनिस्टर याउना वारी सानदुना वारोइसिन पुरकनबा होनरगे यूथ ऑफ मणिपुर मतेंग पांगबियु फोंदोरकपगी मतुंगिना ngarang asi aroiba mifam oina chief minister yauna mihusing saruk yabinaba matam thakhibani adubu laibak thibadi chief minister saruk yadabana maram oiraga youth of manipur na thamkhiba wafam sing ngasi gi mifam aduda yanaba purakpa ngamkhidabani delhi da lairiba mihut amagi matungina tholiba watho asigi matang da chief minister na approach tawrubagi matungina prime minister na home minister ga tanaraga loisillo haibagi wafam thamlawa phawbada karigidama september 13 dagi ngasi phawbada chief minister da taksindana delhi da lairibano haibagi wahang hangbaga loyana restoration of peace puraknaba lenga ka sanaki bawari aduda yasinabagi wafam leite makhataba phirep manipur miyang tanaraga lep kani phongdokki अखोई प्राइम मिनिस्टर सीएम ने प्रस्तुत मतमदा यूनियन होम मिनिस्टर का उनरगा लोसलो हाइबा पाउदम मसी सेंगलबा अखोई द प्रूफ लेरबा एमएलए सिंग हाइबिरबा पाउदमनी अमदी करी तोबगी दे 13 दगी दिल्ली दा चीफ मिनिस्टर याउ तो सोल्यूशन पोपंग मोहारगा करी तोबगी दे 13 दगी ना हुसे फॉगम दिल्ली से लेंग लैबगी मरम करिगिनो अमदी सोल्यूशन पोरंगना बगी अमता सीएम दे प्रस्तुत दो मरम करिगिनो हाइसो यूरोमनपुर के मार्केट हमसगे अमदी मसी अखोना यूरोमनपुर का स्टेट गवर्नमेंट का उनावासिदा अखोई याना बमता लैते होजे यूरोमनपुर का स्टेट गवर्नमेंट का करीमता हिरममता याना बा लैते होजे अखोइना तोबे प्रोसेस ममता यानाद्रे हाइ मयांग फंद थमसगे अमदी मतुंग तारकवा अखोई खुंजंग मयांग पुन्ना यूरोमनपुर पुन्ना लोमिनरगा अखोई वारेब लोमिनगनी हाइ नसु मयांग फंद नुलुंग हाइजरी नाकल अमरोमदा हौजिक दिल्ली दे लेरिबा यूथ ऑफ मणिपुर की मिहुत सिंगी मरक्ता मियोय मरी डेंगी ना नाबदगी हौजिक हॉस्पिटल लाइकनरी हाइरी निंगसिंग बयाई थोलिबा वाथोगसी अथु मतमदा लोइसनबा होनगनी हाइबगी थाजबा पिदुना सतखिबा एमएलए सिंगना थबक ओइना पांगथोरक्तबना मरम ओइरगा यूथ ऑफ मणिपुर की मिहुत कांगबु अमा सेप्टेम्बर कुलुमदोयदा दिल्ली दा संदुना लंबीदा अमदी ट्रेन स्टेशन दा अवाबा कया खांगदुना खोंजंग संगसिनदुना लाखिबनी नसेगी ओइना थवाई मिरेल अमदी मसिगा समिनरिबा सीएसओ सिंगी अपुनबा मिफमना यानाखिबगी मतुंगिना पालिबा गवर्नमेंट अमदी मसिगा समिनरिबा पॉलिटिकल पार्टी सिंगना मसा मसाना याना गवर्नमेंट ता सगतपा तोकदबनी हाइबगी खोंजत अमा ngasiदगी होंगना चटली खोजासिगी सरम ओइना सिंगजमै एसीगी बीजेपी मंडल के प्रेसिडेंट केएसएस राजेन सिंह अमदी या स्कूल एसी बीजेपी मंडल के प्रेसिडेंट विश्वामित्र अनिना मसाना याना रिजनेशन पिसिनबगी अइबे सेरोल प्रिंट मीडिया दा पिथोरक्रे
Mahairoi Linthoi Ngambi amadi Hemanjitpu Kuki narco terrorist singna minungsi mase amata yaudana tamthina hatpa yaningde senaba singa thubada phaduna ahak pasarak pigadabani haiduna masing yamlaba maira paibi kayana ngarang numidang makhutta maira paiduna wanguda khongjang jangsinkhre Kaksing district ke manung dalaiba wangu lupamaro wangu tera mayai lekai wangu tera makha lekai sandangkhong wangu mamai singi masing yamlaba maira paibi singna puna jangsin kiba maira gi khongja duda saruk yakhibi loitong bam bijentina phondora kibada kari su khangjadriba icha satra mahiroi ani kuki terrorist singna yamna tamthina hatok pikhiba si mama oibi aikhoi thawai hakjang yauna nungaijade mihat pasing kudakta puthokpiu langla langjin puthokna ahakpa dandi piu El Bijentina High, Linthoi Ngambi amadi Hemanjit ka homin kaminarakpa bench amatada phamina duna lairik taminarakpa mahiroi kayana lengak pasingda wakat chaba chatpada state police amadi central force singna karigidamak mahiroi singda tear gas smoke bomb yauna nomai kapsen duna Satra kaya hospital gi bed ta asibagi matogumna yata duna lehanbiri bano masi lengak pasing mamit tangbra na sapok tabra minungsi khangdabra kuding maksing asi solve tawduna lengak na prajai ko ya pamba khangan bio haiki Mahairoi Linthoi Ngambi amadi Hemanjitpu Kuki narco terrorist singna minungsi yaudana tamthina hatpa yaningde mihat pasing athubada phaduna dandi piu Saidangba lakiba Kuki terrorist sing takthoko haiduna Bisnupur district ki wangu ahalup amadi Kaksing district ki wangu laiphamgi masing yamlaba maira paibi kayana wangu ima tampha lairembi laibungda wakat khongjang jangsinkre wangu ahalup laifam apunba committee na sinduna jangsin ki wakat khongjang aduda we want justice no separate administration we strongly condemn brutal killing of Linthoi Ngambi and Hemanjit Sing Kuki terrorist maru phangna muthalu NRC athubada sanahalu sep maitai sep Manipur haiba placard sing su sinaki khongjang aduda saruk yakhibi maira paibi lusingbi amom angausnana Kuki nupi ani gi phi thongdabagi di senaba sing kudak ta phaba aduga kari su khangjadraba satra mahiroi ani tamthina hatok pikhibagi di ngasi phauba stem di central government na miat pasing phaba ngamdribasi wangu gi prajamia na thamoi songa nungaite haiduna mahiroi ani da tariba dasa si chief minister gi imung manung masada thoklamba oirabadi kudak ta action lokhatuna mihat pasing pharangani masigumba sisu lengak pariba stem di central government na munna Khantabiyu phongdorakhi to su jaw bona taba makhoi na sakhi ma mafam du da makhoi da haibabu khulai haibabu lairi khawduna makhoi yiri khulai ni pugri ba lairi khawduna aduguma puraga sakhi ba sata ani dubu tamchira ba kuki singa mi hat tin ha to pikhiba aduguma du da chena ba mioi sing ngasi phawba state saraka amadi central government na ngasi phawba action amta lokhata ba se akhoi wangu prajagi maikai dagi thamoi so nuaite ngasi sata ani da tariba da sa se hauji Chief Minister oiba birengi masada tarambo yo ma khuduk ta nungalaga mi har pasing phabagi action soidana lokhalakani adumba wakhandu su khambi wa na ngasigi laingak paibi ba saraka amadi central government gi mafamda thamjari Mahairoi Pijam Hemanjit amazon Hizam Linthoi Ngambi mihat yaning da phonotuna ngasi Thobal district ki tongan tong phamsing da su miyam na wakal mi phamduna mihat asigi asumba wayal puthokpiyo haina khongjang jangsinkre Peace, Unity and Integrity Committee angtha amadi all angtha maira paibi amasung anina su palace ki manung janba yaripo angtha mamang lekaida wakat mifam chathakre angtha khunggangi lekai singi maira paibi singa saruk yadun chathakiba wakat mifam aduda saruk yakhibi amana phongdorakpada Mahairoi ani Kuki singa tamthina hatok kibagi photo social media da viral oirakpadagi laikidaba Mahairoi ani gi asumba viral puthokpiyo haina sangsinba khongjang Central amadi state force na nongmai tear gas na singba kaya katuna sa sangom phubi sabibasi angtha gi miyam thamoi songna yaningde angtha dagi Mahairoi loitong bang kishan su lengjumda nongmai na kapna sokpadagi hospital la layengduna lairi aduga hatok pikraba Mahairoi ani gi asiba haksang achubada imung manungda sinaduna mathau mangam pangthonaba honabiyu karigumba miyangi wakat tabidrabadi masidagi hena kanba khongjang sangsilakani haiki Yaripok Bisunaha Chabubang Mamang Lekai Mera Paibi Lupna Sinduna Lekai Dida Wakai Pam Pam Kray Wakai Pamaduda Saruyakibi Nupi Amana Pongdorakpada Tatara Now Puduna Polok Labai Koibu Kuki Singi Kuta Shinabra Aikogi Mapi Mapa or Ribasingasi Kuki Singi Makada Lairabra Duga Mahiroi Sina Kangli Basingasi Yangbangam Libra Haiba Wapam Pongdoki Bengi Mera Paibi Apun Balupna Susinduna Bengi Auto Parking da Mahiroi
अनिगी जस्टिस पंगलू मिहात पासिन कुकी नार्को टेररिस्ट सिंह चेराक पियो हाइना वाकन मिफम फंकी थोक्चो मैरा पाइबी अमसुंग टाइडा क्लब थोक्चोम न सुसिंदुना महिरोय अनि हातोखिबबु यानिंगदब फोंदोकपगा लोयना मखोयगे असुंबा वायल पुथोकपियो हाइना लेकाय दुदा वाकन मिफम फमदुना खोलाव कयासु लावख्रे Sarangpat maya lekai gi mera pai bi amasung PDC na su mahiroy hat pa yaningde lenga na sum bawel tobiu linthoi ngam bi amasung hemanji hat pa da na basing achubuda phagalo haina lekai du gi community hall da wakami pham phangki kholau kya su lauki athok pam kuno mera pai bi amasung youth sing na su lekai du gi community hall da linthoi ngam bi amasung hemanji ki mi hat yaningde makhoi gi asumba wayel puthotuna senaba sing matik chaba serak pigidabani haina wakan mi pham phangkre Sarugya kibi mera paibi amana hai kibada Manipur lengak amadi Manipur ki Chief Minister na khaliba wakhala sikarino CM Birena Manipur ki miyam bukari shu leite hai na khalabra India ki PM na aikhoibu nungsi drabaso CM Birena di aikhoibu nungsi pham thok tabra karigino Manipur lenga na tumina leisiliba nauriba mahiroi anibu kuki militant sing na miyot minai tawduna nungsi haitana tamthina hatok pikiba asuk kuiro phawba mihat pa singi mari makhong puthokpa ngamdriba roi hat pa yaningde lenga na asumba wayal tobiyo amadi linthoi ngambi amasong hemanji hatpada senaba sing athubada puthokpiyo haina khangabo part 2 mayalekai lamlong kaithelda wakami pham phangki athokpam apunba mera paibi lupna so athokpam kaithelda mahiroi hatpa yaningde mara leba sing athubada phagatuna matik chaba serak piyo haina wakami pham phangki ngasigi wakai pham sing aduda we want justice mahiroi hatpa yaningde linthoi ngambi amasong hemanji hatpada senaba sing athubada puthokpiyo mahiroi hatpa sing serak piyo central force amasong state force ki thawong yaningde amadi long live manipur habina sing ba placard sing sinaki loyana kholaw sing su lauki Sarangpat maning lekai panthoibi sangleng yakobida leiriba maira paibi ima singna so linthoi ngambi amadi hemanjit misigi justice putho amadi khongjang loi mahiroi sing phuba yaningde haina panthoibi sangleng da wakai pham chathakre kholau ke asu lauki ba wakai pham aduda sarugya khibi security na phubi rakpadagi soglaba khongjang loi mahiroi amagi mama maira paibi amana lenga na thabak khuding kudong thiba nanglaba matung yengsingani haibagi hainabi ama leiriba sikarigino thaudo du thotringai da thokdanaba honabadi yadabra hairaduna ngasi gi lengak po akan mamongda pendaba phondorakhi Haukiba July Taruk Tagi Mapang Kangdana Lerakiba Kuki Narco Terrorist Singna Minung Selectana Hatok Pikraba Sahi Noriba Mahiro Ani Hizam Lintangam Biamasung Hizam Hamanji Kimi Hatta Zenaba Sing Atubada Serak Pio Haina Maira Paibiamadi Kaitel Pambi Sing Nangasi Wangzing New Bazarda Wakam Pampang Kibagaloyana Relichat Cray Haukiba July Taruk Tagi Mapang Kangdana Lerakiba Kuki Terrorist Singna Minung Selectana Hatok Pikraba Sahi Noriba Mahiro Ani Hizam Lintangam Biamasung Hizam Hamanji Kimi Hatta Zenaba Sing Atubada Serak Pio Haina Maira Paibi Sing Nangasi Kongjom Police Sangina Kandalaiba Kongjom Lamkai Community Hall da Wakam Pampam Kibagaloyana Human Jen Samduna Kongjang Sangsing Kray Kongjom Circle Maira Paibi Forum na Sinna Pangtokiba Wakam Pamadulo da Mia Maduna National Highway 102 gi Kongjom Police Station Nakandagi Papa Lamkai Pawagi Lambi Mapalda Human Jen Samduna Kholau Kayamarum Lauki Ngasigi Kongjang aduda Satra Hatpa Kuki Militant Sing Serak Piu E Masen Mukna Fade Narendra Modi na Maitai bu Yeknabo Oina Khaliba Karigino Jingta Manida Khenaba Lo Thamba Yaroi amasung we want justice Sayan Thaba Pleka Sing Su Sinaki Kuki narco terrorist na minung silaitena tamthiba mong da hatok pikraba mahiroi ani hizam linthoi ngambi amasung pijam hemaje ani gi mihata jenaba sing serak piu amadi mahiroi sing na democratic oiba mong da sangsen kiba khongjang da security na tamthiba thawong sing yaning de haina ngasi Yaripoki akoibada mahiroi sing maira paibis amasung club organization sing na wakat khongjang chatkre mahiroi lup taret Amasho Desam Suk Ems Emshu MSF KSG Lusing Makada All Yaripo United Students Association na mapung oiba thaudang lauduna Yaripo ta leiba Azad Higher Secondary School Yaripo Universal College Thambalnu Memorial Higher Secondary School amasung ACME Higher Secondary School gi mahiroi sing amasung Yaripo ke koibada leiba Mera Paibi ground da pullawa matung Yaripo Bisuna da leiba 32 Wangkem Assembly constituency gi MLA Kaisa Megas Andri Yum gi Thongal Phauba Kholau Kaya Lauduna Khongsa Chatki
ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯏꯝꯐꯥꯜ ꯏꯁ ꯌꯥꯏꯔꯤꯄꯣꯛ ꯇꯨꯔꯦꯜ ꯐꯥꯎꯕ ꯆꯠꯂꯕ ꯃꯇꯨꯡ ꯌꯥꯏꯔꯤꯄꯣꯛ ꯀꯩꯊꯦꯜꯗ ꯍ꯭ꯌꯨꯃꯦꯟ ꯖꯦꯟ ꯁꯦꯝꯈꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯃꯍꯩꯔꯣꯏ ꯍꯥꯠꯄ ꯌꯥꯅꯤꯡꯗꯦ ꯃꯍꯩꯔꯣꯏ ꯍꯥꯠꯄꯁꯤꯡ ꯆꯩꯔꯥꯛꯄꯤꯌꯨ We want justice security force-ꯅ ꯃꯍꯩꯔꯣꯏ ꯐꯨꯕ ꯌꯥꯅꯤꯡꯗꯦ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ long live ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ ꯃꯍꯩꯔꯣꯏ ꯑꯅꯤꯕꯨ ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯃꯇꯥꯡꯗ CBIꯒꯤ ꯗꯤꯔꯦꯛꯇꯔꯅ ꯂꯨꯆꯤꯡꯗꯨꯅ ꯊꯤꯖꯤꯟꯕ ꯂꯥꯛꯄꯗ ꯀꯨꯀꯤ ꯋꯨꯃꯦꯟ ꯋꯤꯡꯅ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯄ꯭ꯔꯣꯇꯦꯁ ꯇꯧꯈꯤꯕ ꯑꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯏꯟꯍ꯭ꯌꯨꯃꯦꯟ ꯑꯣꯏꯕ ꯑꯃꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯆꯥꯎꯈꯠꯇꯕ ꯐꯨꯔꯨꯞ ꯑꯃꯅꯤ ꯍꯥꯏꯕ ꯑꯗꯨ ꯇꯥꯛꯆꯕꯅꯤ ꯍꯥꯏꯅ ꯑꯣꯜ ꯎꯔꯤꯄꯣꯛ ꯑꯦꯄꯦꯛꯁ ꯕꯣꯗꯤꯒꯤ ꯑꯦꯗꯚꯥꯏꯖꯔ L. ꯔꯣꯕꯤꯟ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯍꯩꯔꯣꯏ ꯑꯅꯤ ꯍꯥꯠꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯑꯣꯜ ꯎꯔꯤꯄꯣꯛ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯃꯗꯤ ꯋꯨꯃꯦꯟ ꯋꯤꯡ ꯎꯔꯤꯄꯣꯛꯅ ꯉꯁꯤ ꯎꯔꯤꯄꯣꯛ ꯃꯆꯤꯟ ꯒꯥꯟꯙꯤ ꯘꯥꯠꯇ ꯆꯠꯊꯈꯤꯕ ꯋꯥꯀꯜ ꯃꯤꯐꯝꯗ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯈꯤꯕ ꯖꯨꯂꯥꯏ ꯊꯥꯒꯤ 6ꯇꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯃꯍꯩꯔꯣꯏ ꯑꯅꯤꯕꯨ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯐꯣꯇꯣ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯛꯄ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯄ ꯑꯃ ꯑꯣꯏꯍꯟꯈꯤ ꯑꯃꯗꯤ ꯃꯁꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯗ꯭ꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯈꯛ ꯑꯣꯏ ꯆꯤꯡ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯍꯧꯔꯛꯈꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯂꯝꯐꯦꯜ ꯁꯅꯥꯀꯩꯊꯦꯜꯗꯒꯤ MBBS ꯇꯝꯕ ꯀꯨꯀꯤ ꯃꯍꯩꯔꯣꯏ 12 ꯃꯩꯔꯥꯕ ꯑꯗꯨ ꯀꯨꯀꯤꯁꯤꯡꯅ ꯀꯥꯎꯗꯕ ꯐꯩ ꯑꯗꯨꯒꯨꯝꯕ ꯅꯧꯔꯤꯕ ꯃꯍꯩꯔꯣꯏ ꯑꯅꯤꯕꯨ ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯅꯕ CBIꯒꯤ ꯗꯤꯔꯦꯛꯇꯔ ꯂꯥꯛꯄꯗ ꯀꯨꯀꯤ ꯋꯨꯃꯦꯟ ꯋꯤꯡꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈꯤꯕ ꯑꯗꯨꯅ ꯃꯈꯣꯏ ꯃꯁꯥ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯆꯠꯇꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯆꯥꯎꯈꯠꯇꯕ ꯑꯃꯅꯤ ꯇꯥꯛꯆꯔꯦ ꯑꯗꯨꯒꯨꯝꯕ ꯃꯤꯍꯥꯠ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯆꯪꯁꯤꯟꯈꯤꯕ ꯈꯣꯡꯖꯪꯗ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯁꯥ ꯉꯥꯗ ꯆꯠꯀꯗꯕ ꯂꯤꯆꯠ ꯆꯠꯂꯗꯨꯅ ꯇꯝꯊꯤꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯂꯣꯏꯅꯅ ꯃꯗꯨꯗ ꯆꯠꯅꯔꯤꯕ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯊꯛꯇ ꯊꯕꯛ ꯂꯧꯈꯠꯇꯨꯅ ꯁꯁꯄꯦꯟ ꯇꯧꯒꯗꯕꯅꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯆꯠꯊꯗꯅꯕ ꯑꯃꯗꯤ ꯇꯧꯕ ꯌꯥꯗꯦ ꯈꯪꯅꯅꯕ ꯂꯩꯉꯥꯛꯅ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ ꯃꯍꯩꯔꯣꯏ ꯍꯥꯠꯄꯗ ꯆꯩꯅꯕꯁꯤꯡ ꯑꯊꯨꯕꯗ ꯐꯥꯗꯨꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯗꯨꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯕ ꯃꯤꯌꯥꯝ ꯑꯁꯤ ꯇꯪꯗꯨ ꯂꯩꯇꯥꯍꯟꯕ ꯑꯗꯨ ꯄꯨꯔꯛꯅꯕ ꯂꯩꯉꯥꯛꯅ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ paramilitary force ꯒꯔ ꯁꯝꯔꯒ ꯂꯝꯗꯨ ꯁꯁꯄꯦꯟ ꯇꯧꯕꯤꯌꯨ ꯃꯗꯤ ꯁꯨꯝꯕꯁꯤ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯄꯥꯔꯥ ꯑꯃ ꯇꯝꯍꯟꯅꯤꯡꯉꯤ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯁꯣꯏꯕꯁꯤ ꯃꯣꯏ ꯃꯁꯥꯅ ꯌꯥꯖꯒꯗꯕꯅꯤ ꯃꯇꯨꯡ ꯇꯥꯕꯗ ꯇꯧꯕꯤꯗꯅꯕ ꯍꯥꯟꯅꯕ ꯒꯣꯔꯃꯦꯟ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯗ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯋꯥꯈꯜ ꯑꯁꯤ ꯑꯩꯈꯣꯏ ꯊꯝꯖꯔꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯁꯨꯝꯕꯁꯦ ꯄ꯭ꯔꯣꯇꯦꯁꯇ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯃꯃꯤ ꯑꯁꯤ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤꯒꯤ ꯇꯪ ꯇꯥꯕ ꯄꯨꯟꯁꯤ ꯑꯗꯨ ꯑꯣꯏꯖꯒꯦꯅ ꯄ꯭ꯔꯦꯁꯀꯤ ꯊꯝꯖꯕꯤꯔꯣ Imphal West District in Ningombamda leba iramdam kanba lupna sinduna kuki khulai paiba singna mihathina hatkraba mahiroi anigi asumba wayal athuba matamda phanganduna mara leba miyoi sing serak piyu haiduna wakami pham phangkhre Ningombam maya lekai kethel jathakiba wakami phamaduda Ningombamgi tongan tongan balekai ahumdagi lakpa maira paibi amadi mahiroi singna saruk yakhi wakami phamaduda mahira phaduna serak piyu Manipurdagi Assam Rifles lautho amadi Manipurgi saktam kaiba yaroi haiba black card kaya paiba loyana kholau kaya sumiyana lauki loyana wakal mi phamaduda saruk yarambi mera paibi amana chahi nauriba mahiroi anigi mihat asigi asum balangla langjin ngasi phawba lengana puthokpa ngamdaba si yaningde loyana misi asigi chapchaba chumba wayel phangnaba miyamna jangsilakpa khongjang khudimakta khul asigi miyamna su mapung phana sagatkani haiki Lamdamasa leire masi puwarida amuba kalina yektuna lehoragani haina haibong pokpi mera paibina phongdoraki masigi waroishina thubada lengana puraknaba honabiyu loyana terrorist sing asina mahiroi anibu minungsi leitana hatpi khibagi mayokta lamdamasigi nauriba mahiroi kayana mapi mapama oiriba lebak asigi luchingbada wakat chaba lakpada Sagi licha chathaduna tear gas smoke bomb amadi nomai kapsinan tamthina sopan nanganba si lamdam asigi mama oibisingna lan mai chubani haina lowi machabu mamang maktada hatlawa phawbada yengduna leiba thamoi pandaba mapa ama lamdam asa leire khodi loiba nairoi doba Intias ta khodi sanagi kalini yektana lehogada bo kaino do ngasinga chema oire atoba matunda loisan biu surasan pu birau aduga satra satri singda yengba handi makai di ama singsina ngasi bokta sa chingi tamta lan changna bari dam sem sadan loire Sin kuki narco terrorist ngasna baite tharakliba lana sigi manungda hawkiba July 6 tagi thiba khangda leirakiba mahiroi anibu
terrorist tamthina hatkibabu yaningda phonotuna lamdam asigi mera paibi kayana yaningda phonotuna mihat pasing dandi piu haina wakat khongjang sangsinkre wakat khongjang asigi saramoina Imphal West ki lamsang bazar da mera paibi singna mihat paputho u sibagi dandi pigidabani haya dabi tauki hariba dabi asi toroduna uripo polem lekai uripo yambem lekai amadi kaisam pata wakat mifam sing chathaki Sahi asigi July 3 tagi mafang khangdana mangkraba mahiroi anibu tamthina hatkiba thaudok yaningda phondoladuna lamboi khonangkhong apunba nupilu amadi United Friends Library and Club anina sinduna lamboi khonangkhongda wakai mafam phangkre wakai mafam aduda saruk yakibi apunba nupilu ki treasurer jongtham memchana hai kuki singa tarokli basi suda leina chathari bani narco terrorist ki thong kaya sina mi hadmi punasi chathaba ngamlibra masida su natana kuki MLA tarana tokhaiba administration talaga sigumba mi hadmi pun toriba karigino hauragliba mairoi singmu karisu letena khanba thong asi maitei khunayo ina laibak thibani wakal mi phamasi gi saramo ina laikhidraba thawai sing amadi thiba khangda leiriba singi imung manungge awabda su saruk yaki matungda tobiganu haiba ai thamjari loina laikhidraba thiba khangidaba mayam amasu makoi gi imung manungna puriba awaba daita singdo aduda so koi saruk yazari loina mama amana papa amana magi nungsijaraba masa singdo kaina bada duke mati wana khangli base ngasi gi oiriba akoi gi lenga ki mapu ibiriba singna matam chana masigumba akoi gi watim bi hogdaba asigumba dagi thokibani haibase ai thamjage Sahi Nauriba Mahiroi Hizam Lintoy Ngambe Amadi Pizza Hemanjanibu Kuki terrorist and Tamtina Hakiba Tong Yaning Day Miat Passing Dandi Piu Haina Voluntary Youth Development Organization BYD O Madi Laimaren Sintalub LSL Kaibulam Jang Sinduna Kaibul Maya Lekai Dangasi Wakami Pam Pong Kray Wakami Pamada Saruyaki Binu Piamana Pondorak Pada Mahiroi Ani Mihatina Hatok Piki Batong Mama Bi Equina Tamoi Shona Yaning Day Mahiroi Halibasi International Logi Wang Madani Atubada Mihat Pasing Putotuna Mia Mamangda Dandi Pibiu Mara Labor Sing Lem Tabia Roy Miam na Pamliba Pamba Sing Asi Karigumba Tabak Down Torok Trabadi Miam na Kanba Kongjang Sang Silagani Haiki Suchampu dadi mihat pa phabaya roy haidana rele chapa matam dadi Manipur sarkana karido biki boge Singdana lo ma tamdana lo chatnaba mase karino aikoi kamaina hingo haibano aduna tang au taruk da angang ani haki base asije kan mangam hauda base aikoi yamna laibak thibani Hizam Lintoy Ngambe Amadi Pizza Hemanjit Mahiroi Anibu Kuki Narco Terrorist Singna Tamtina Hakiba Tong Buyaning da Ponotuna Ireng Bam Apun Bamera Pabi Lupna Sinduna Ngasi Bisnupur District Manung Jana Laiba Ireng Bam Mapal Kangzebung Community Hall da Wakayim Pamja Thakre Mahiroi Hatpa Kuki Terrorist Sing Busi Bagi Dandi Pigdabani Manipur Satang Kabia Roy Long Lip Manipur Haiba Kolausu Lauduna Pangthokiba Wakayim Pamadu Sarugya Kibi Amana Pondorak Pada Chahi Nauriba Isa Anibu Tamtina Hatpi Kibasi Mama Oibi Aikoki Tamoida Yamna Nungaijade Maramaduna India Government Amadi Manipur Government Miat Pasing Atu Matamda Putok Piduna Ak Pasarak PBU Mama Oibi Singna Khang Bangam Dabadagi Matamasi Yausulakpana Icha Singna Chatpamai Kaida Mama Sing Susat Minarak Pataragadi Sarkarasi Pibam Jadaba Mong Amadala Kani Haiki Sigidamak aikoi phamjari bani aduga loinana aikoi na makha tan haijaning badi aikoi mama oibi singna khangba ngamaktrabagi matam se yausalakpana maram oiraga ngasi isa lesing gi mama ni aikoi se aikoi na puba maigeida isa singna satpa maigeida aikoi na sanmina rakpa taragadi sarkar se phibam chadaba mawung lakani haibase aina media gi tongda thamjari Nakala Maramdaso Mahiroi ni Hakiba Tong Yaning De Mihat Pasing Atu Matam da Sarak Piyo Haina Bamdia Mera Paibi Apunba Lupna Sinduna Bamdia Mera Lekai Community Hall Dangasi Wakami Pam Pam Kray Wakami Pamada Mahiroi Hatpa Yaning De Asumba Wail Puto U Kuki Narco Terrorist Sing Marupang Namutalo Haiba Kolausu Lauki Mahiroi Pochang Bam Dibia Kobi Amana Pondorak Pada Mahiroi Ani Butam Tina Ot Naiduna Hatok Pikiba Tong Mahiroi Ama Oina Yamna Kana Kandem Tawi Pali Balengana Mihat Asigi Achumba Wail Chatabiu Atuba Matamda Mihat Padandi Pibiu Haiki
As a students, we are very disappointed with the government and related authorities of the state. So far, we've been demanding to find the mothers, but we haven't found any positive response of the government. So, in fact, it is very unfortunate for the students. Our two friends, Lintoyambi and Hizam. Maira Khongcha Duda Miyamna, Mahiro any hat but the Zenaba Muising Kudakta Pagadabani, Makwe Nigi Hakchang Imu Manunda Sino, Manipuragi Assam Rifles Loto U, Democratic Oina Kongzang Siliba Mahiro Singda, Security Force na Kahena, Mute Minaja Tabatong Yaning Day, Maraleba Security Personnel Singi Matakta Exan Logudabani, Long Live Manipur, Manipur Satang Kaibi Yaro Habakolau Lauke. May Ohumdagi Hokiba, Chin Cookie narco terrorists and Sataram, Lamdamasigi, Mahiro, Lup Taruki Makada, Sinduna, Kaksingi, Naholai Laikonda, Pangtokre, Taramaduda, Kaksing Lamdangi Miamna, Kendall Katuna, Atoba Sing Wikai Kumnava, Utke. Handak Mahirani Hijam Lintangambi Amadi Pizam Hemanziki Matakta, Mute Minay Zatara Matung Hatok Pikibasi, Council of Teachers Association Kotana kan mamong dagyaning daw pangdarakli. Kotagi Publicity Secretary Thorok Pasero Lamana Hai, Mahiro ani butamti na miyami puntaw ribasi lenga sige lobo konggaw na bani. Masida senari ba miyoy sing dulebak miyang kangna lenga na hakpasarak pigida bani. Samjaraba satra satri sing na makoy gihingbagi hak tanjaduna. Rally jatpada landa sinagdaba nongmay pelet ng sing basin na basi tunggi yumbril o rakadaba angang sing hingbagi hak matpani. Democratically Mahiro na slogan laujaba Rally Chachabada Security Force na sumna dil tawiyu. Lintoy ngambi amadi Hamanjiki Miha Satakibagi Mayokta, Kotana Memorandum Amasu Lengaki Authority the Supisan Krabani, Hosik Lengana Lokopam Tokpa Tabak Lokolok Drabadi, Oza Sing Chutumina Electaba Yai, Lengana Hiramasi Matang the Lokopam Tokpa Tabak Sing Lokotuna, Miam Punamaki Puning Patabiu Hanasu, Gerald Asida Pale. Protection and Preservation Committee Manipur PPCM Giming Makada Lamyan by Iraboning Sing Thoram Observation Committee Lintok Lamyan by Iraboning Sing Tabum Ama Tongan ba Thoram Singaloy na Pangtokibado September Kuntrang Arang Jawaharlal Nehru Manipur Dance Academy da Lamyan by Irabot Kichang Kunteres Subamapok Numit Ning Sing Thoram Pangtokibagaloy na Thoram Masigi Sarwa Moine State Open Lebak Ningba Isay Sangdamnaba Patriotic Song Competition Thoram Pangtotan Loisin Kre Sam Kunterelak Subamapok Numining Sing Thorong Manung Jana Pangtokiba Lebak Ningba Isay Sangdamnaba Yoy Kunipan Hana Screening Tauraga Kangalaba Matunda Pangtokibani Isay Sangdamnaba Dugi jury members na Manipugi Saknaraba Sisak Pasing Haibadi Sadananda Hamom B. Kunjabihari Sharma Amadi Usaranina Oiki Hariba Sangdamnabadu Datak Yel Kongbal Maya Lekaidagi Lokram Malengan Bamaitena Ahan Baduga Kaksing Sumnang Lekaidagi Mayalambam Robert na Anishuba Amadi Kachi Kul Maya Lekaidagi Maibam Pretty Devi na Ohum Subatakre Isay Sangdamnabadu da Sarugyakiba Physically Challenged Person Waikom Daya Laxmi Busu Organizing Committee na Puning Thogapoy na Special Award Ama PK Paugi Marak Tana Miam the Kanganjaba Ama MS Duda Numidang Pung Mapan Minute Kunda Sandok Lambadu Ngasi October Gitang Amadagi MS Wanda Numidangi Pung Teret Makai Amadi MS Duda Numidangi Pung Nipan Makaida Sandok Saragani Ngasi Maleng Pong Kada Pangtok Nabagum Maleng Ahal Singing Numit Taram Senior Citizens Parang Kaksing na Sinduna Resilience of Older Persons in a Sensing World Haiba Sayasigi Tim da Pangtokre Kaksing Wairi Panjaw Palum Dalaiba Senior Citizens Parang Kaksing All As Home da
पांथोकपा थरम अदुदा हाना मणिपुर लेंगाक्ता मिनिस्टर ओइरंबा हौजिना सीनियर सिटीजन्स परंकल सिंह प्रेजेंट ओइरिबा एन निमाई थबक्तगी पोथारबा खा मणिपुर कॉलेज कक्सिंग प्रिंसिपल ओइरंबा एन इबोतोंबी अमसुंग पद्मश्री अवार्डी खेत्री मुक्तामणि अहुमना थरम मपुसिंग ओइना सरुक याखी थरंगी मपुंग ओइबा थरमसिंग ओइना ओलेस होम द लैबा अहलसिंगदा कुदोल पोसिंग पीबा अमसुंग खेत्री मयुम इबोयाय मास्टर अवार्डीना खोमजिनबा खुदमाबा कक्सिंग अहलसिंग हाइना मिंथोनबा लाइरिक अमसु थरम मपुसिंगना फोंगबना ओइखी ngasi phongkiba lairi ki matangda huyelan pau pause sigi columnist oiribi Dr. Nomaithem Pramodini na masak taki fulfilling the promises of the Universal Declaration of Human Rights for older persons across generation haiba thim dangasi malengi mafam kaya pangthonariba International Day of Older Person ga mari lena District Social Welfare Office Kaksing na Kaksing amasong kairakta laiba relief camp sing da laiba ahal sing da kudol tamkre District Social Welfare Officer Kaksing Nikita Thangjam amasong mahaki staff sing na ngasi Sanatombi High School kairak Kaksing Panjaw Palum da laiba Oles Home Kha Manipur College Kaksing SC SD Girls Hostel Kaksing Wairigi Kongoi Community Hall Kaksing Sumalika da laiba Kalyan Ashram sing bada hangba relief camp sing da laiba ahal sing da phi athawa amamam kudol tamki hairi ngasi malengi thakta pangtholiba International Day of Older Persons thoram Bisnupur District oinaso District Social Welfare Office Bisnupur amadi kumbi khulakpam lekai Women Association kumbi na sinduna fulfilling the promises of the Universal Declaration of Human Rights for Older Persons across generation haiba theme da kumbi tera khonglamlong village da laiba Senior Citizens Home Shanti Ashram da pangthokre thoramadu da Pukrambam Premchan Singha Advocate Chief Legal Aid Defense Council Impal West L. Suranjoy Singha Secretary PRDA Bisnupur Amadi District Social Welfare Officer Bisnupur and Jyotish Natha Mitunglen Singoya Sarugyaki Oles Homatu da Lairiba Haloriba Singda Ningthamgi Kudol Posing Chupiki Tauranga Marilena Senior Citizens Home Sigi Founder Case Ibem Pichak na Pondokibada International Older Day Pangtopagi Madamdi Ahal Singasin Tenariba Waba Sing Kangdok na ba madi ahal singa society as the loriba thaudang sing kangdok na ba pandam da pangthokpani ing solution cham pamauda ta August ni panda Oles Homasi haudok sakibani Oles Homasi yamna wana hangdok charaki aina phanayamna wana honarabasu leiriba ahal singna phatragadi aina karimata tawbangam loi ahal singna phabagi ngasi mahakna thabak tawbangam libani mahaki homasta leiriba ahal kun manga si loina ba madi ngana sakna ba yamna nungai ahal sing Tolabra Laman Tolabra Haina Pawba Kali Mana Warakpa Matamda Ahal Singasna Mahakitama Hena Wabi Haiki Bagaloyana Aloiraba or Bisingbo Equina Nusina Loina Bisi Haiki ngasi akoina International Older Day tawasida moina ibu nusibiba adegi aina karigumba awaba matam mayam ama lagasu moina aigi damakta wabiba sigi damakta su aina aigi home da leiriba ahan singsibu hanna aina thagachari aduga loina na ngasigi International Older Day sida mayai tangban da lengsinabi Taragi Saisugi Sayolgi Oina Miamda Haktangana Mateng Pangbagi Ani Shuba Toram Oina No Magi Lem the Lying Boy Cam amongasi Kumbi Sandong Upper Primary School Campus na Pangtokre Toramadu Tongan Tongamba Sin Pam de Leba Taragi Saisugi Tomi Singh Senior Advocate Kaide Mani Arkenimai Film Actor Hamom Sadananda Amadi Ate Tomi Singh Susarugyaki Medicine Ortho Cardiology ENT Eye Skin Gynae na Singbagi Specialist Kaya na Dr. Kunrom na Sarugyaduna Layang Bagi Tabak Pangtoki X-ray ECG amadi atay layang mathok taba khudaki test kaya so lem na tobagaloy na mathok taba hidak sing su lem na piki kaya maduda kumbigi lik kam sing de laiba miyoy sing amadi lekay dugi miyoy sing yaw na punna miyoy chani kuntrama pan layang ki Manipur University of Culture ki MA Music Manipuri Folk Music da gold medal laura kraba Lorem Bamjatin Kumar Opagi Tharama Pangthokre ngasi ki tharama da KB Sharman Saknairaba Theater ki writer and director Loitong Bam Elender Singha National Award Minister of Culture Yumnam Kumar Achoba Guru Nat Sankritan Ishel Amadi Ningombam Tomba Singha singer and filmmaker assist
Assistant Professor Waikomani Girl College na toiba mitunglen tharamampu amadi akhana mitunglen oina saruk yaki ngasi ke tharamadu Lauren Bamjotin Kumarna ishana pamjaba hiramadu sab yungna panda magaloyana jangsilabadi mai paloi debagi maram leite aikoi honaba lep kumsi oja guru masak khangna satsi phongdokki Mikhal Pangthokadrba State Telangana da campaign Haudoknaba Prime Minister Narendra Modi ngasi state da thunglakre multiple development project kaya sana balupa crore lising trom de chonga henbagi project kidama PM Modi na urep uyung tangki project si Tharamadu Mahabubanagar da pangthokibani Telangana Assembly Mikhal November natraga December da pangthokadoribani PM Modi na haikibada state sigi miyamna loktup lokoi amadi chanja thumja leitaba government ama pami madugidama BJP government mathautai Telangana da ahongba puraksi haina phongdokki Sanabagi Pauda Sainagi Hangzhou da pangtholiba Asian Games 2023 gi ngasi nini chanba numita men's trap team shooting event Indiana gold phangbangam kre women's trap team event su Indiana silver phangkre hojik phawada Indiana gold taram de silver taramapan bronze tarani pan puna medal yankhai phangbangam kre medal talida Sainana gold chang punma thoi silver humdrama thoi bronze kuntra tret puna medal sani kumapan phangduna khwaidagi hanbada leiri South Korea na gold kuntra silver yankhai pan puna chang kunma thoi phangduna Shubada Japan gold kumapan silver kuntraman bronze nifu puna chamsona nipan pangduna shubada India na gold taram doi silver tarampan bronze taranipan puna medal yankhai pangduna mari shubada leiri Hojik aroibada maroyo pamukana pijari Swasthya hi seva campaign sara moina lebagasi mafam kaya da cleanliness drive chathakre